Su mayadu chiklaga mamaidu nakanda ontholaga leikri. Jacob su makutuna manadu nalaga tondi ngai. Nangdi ganumnina. Tonda sinadi tumina dumlerami. Jacob sondakti garidu tumina thorami. Khamayare. Jacob na gari he khambaga tondi fatkum tharaga gam chakri. Ngai ko. Tonda sinadi Jacob su gari du fakto famyenglaga pakto ramaga prap chenchachalami. Marks tu supsilami. Natrabati mayam changdana amu yomsilakani khalubada. Ton makoigi hotel du heke ubaga. Ima. Thai. Kaigeno sasa thongdobada thonglase. Hoi. Ima na nga budi thonglabane. Tharoi si phutlabane. Hoi, ai sasa thongamage. Jacob su Tony hotel changkhibadu uhobani na masu sachanglai. Avas na kai chabigadaba. Jacob ti khangdabani na tanjage. Sidi tangi hote nati chakine. Oh, adu ergana chakwini sarge. Avas na Ima, enjang kai kilorge. Memchana nga toiba thongbaga ironbaga loida ngairi ye. Tamo, nga ga ironbaga dang loida ngairi haye. Oh, iyai, kaisu kaide. Adu dum charge. Oh, hoi. Ima, chamte sembiro. Ton perpetuare i. Ne hotel da chausu salo. Koina, shida sabaga dorage. Avasna. Je, kanano. Ton karimata khomlamde manungda amuk phachangkhre. Memchana. Kaidorage. Kistaude. Hai, atomba sakseme lauru lao. Hoi ma. Avasna chaktu puthore i aduga table da thammi. Jacob na ina thong se haibe thingjingera natroga nang thong meya da amte leibiu atoba mi changhan birakano aina chabulurega changhalo. Avas ti khangdabani na koi gi noise. Jacob na mi nuraga mu nukna khini koi gi nukna duiba shum aidi sumbase ongte chatri ngasi na hanbane. Adu haraga Jacob marks to look to the e. Madu ubada Avas nakna. Oya, yamuk Jacob. Jacob nakfetoraga makutu kara hamlaga chaktu sarami. Makuna chabadu haitabanina yamwan huglami. Madu uraga Avas na. Spoon putorke. Yani, nangadudu tumlepo. Mila prengo. Hoyambong. Jacob nongmati iromba chadabadu ngasidi morok sar phok charami. Tanja duda folai Roger orambaduda. Kidorge. Nangkai delege. Hotel da. Oh, breakfast around kiroi. Semage mihanaramo. Kaino, eko hotel nate. Bajar ge chak hotel da ne. Roger ngakna. Kaino aise. Chak hotel da nangdi kidoriba. Chak hotel da ai chi phari nate yum da saurga chak sa de hari aduga nungalaga leiramdrena asomdadi pakhatnare mawam de lodida ai bongalo makoi kanana pakhatpi haige nangshidi aina bro chak hotel da chak sai duba aina baini sai se koinu nang hantak tore myam siba manga chak manare oh tai bangne Kay mathil no yam hong na saida. Nga ori mali. Amashidi kay nukhangdi. Molokudi kresai. Now, sige mingse kay koge. Avas na ironba. Oh, vai ironba ne ye. Roger amuka sungak na. Koino, nang ngari shisaraba. Tuka chay haidina thaina day sai da ne. Jare aduga dorage. Roger na
ꯄ꯭ꯔꯤꯊꯤꯕꯤ ꯇꯨꯝꯗꯣꯔꯦ ꯍꯥꯏꯁꯦ ꯆꯨꯝꯃꯛꯇꯣꯔꯦ ꯑꯗꯨꯛ ꯌꯥꯝ ꯕꯤꯠ ꯂꯩꯅ ꯆꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯏꯇꯨꯒꯤ ꯍꯣꯇꯦꯜ ꯑꯣꯏꯕꯩꯅꯦ ꯔꯣꯖꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯣ ꯅꯇꯨ ꯍꯥꯏꯗꯤ ꯇꯣꯜꯂꯣ ꯑꯍꯣꯏ ꯏꯀꯥꯏꯕꯗꯤ ꯐꯖꯅ ꯈꯪꯗ꯭ꯔꯤꯕꯣ ꯑꯗꯨꯕꯨ ꯅꯇꯨ ꯍꯥ ꯕꯦꯁ ꯐ꯭ꯔꯦꯟꯗꯒꯤ ꯏꯅꯤꯃꯤ ꯑꯣꯏꯅꯕ ꯁꯤꯜꯂꯛꯀꯅꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯨꯅ ꯀꯩꯅꯣꯕꯨ ꯀꯩꯅꯣ ꯇꯣꯟꯗꯤ ꯑꯩꯒꯤꯅꯦ ꯖꯦꯀꯣꯕꯁꯨ ꯎꯁꯤꯠꯇꯅ ꯁꯤꯟ ꯅꯝꯈ꯭ꯔꯕ ꯍꯥꯏꯁꯦ ꯅꯝꯒꯦꯔ ꯅꯝꯃꯣꯏꯔ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅꯗꯩꯁꯨ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯅꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕꯤꯗ ꯇꯥꯟꯊꯣꯛꯄꯤꯔꯒ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯏꯁꯦ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯒ ꯑꯣꯏꯒꯦꯔꯥ ꯇꯥꯃꯣꯒꯤ ꯑꯣꯏꯒꯦꯔꯥ ꯀꯧꯅ ꯉꯥꯡꯅꯕꯗ ꯎꯔꯒ ꯑꯩꯅ ꯌꯥꯝ ꯆꯤꯡ ꯀꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏ ꯇꯥꯟꯊꯣꯛꯄꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯌꯥꯝ ꯂꯦꯝꯅ ꯀꯣꯏꯅꯔꯦ ꯍꯥꯏꯖꯔꯤꯕ ꯔꯣꯖꯔ ꯉꯛꯅ ꯀꯔꯤ ꯀꯣꯏꯅꯔꯦ ꯍꯥꯏꯕ ꯑꯍꯣꯏ ꯁꯣꯏꯗ꯭ꯔꯦ ꯌꯥꯕꯤꯔꯝꯃꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯝꯃꯅꯤ ꯅꯨꯡꯁꯤꯕꯤꯅ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯁꯤꯌꯥ ꯌꯥꯔꯤꯕꯣ ꯅꯪꯃꯨꯛ ꯍꯩꯅꯗꯕ ꯂꯩꯇꯦ ꯍꯥꯏꯕꯅꯦ ꯇꯣꯟꯅ ꯖꯦꯀꯣꯕ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯆꯤꯡꯗ ꯍꯧꯔꯛꯏ ꯇꯣꯟ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯃꯦꯝꯆꯥꯅ ꯕꯦꯝꯃ ꯅꯪ ꯀꯧꯔꯤꯌꯦ ꯀꯅꯥꯅꯣ ꯌꯦꯡꯂꯨꯁꯣ ꯇꯣꯟ ꯇꯟꯗꯦ ꯃꯥꯟꯗꯦ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯒꯦ ꯖꯦꯀꯣꯕꯅ ꯐꯣꯟꯗꯨ ꯁꯠꯄꯤꯔꯛꯏ ꯁꯦ ꯑꯝꯇ ꯄꯥꯏꯌꯣ ꯑꯗꯨꯒ ꯍꯥꯏꯈꯣ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯔꯦꯅ ꯇꯣꯟ ꯉꯛꯅ ꯖꯦꯀꯣꯕ ꯇꯦꯡꯂꯛꯏ ꯑꯕꯥꯁꯁꯨ ꯉꯛꯅ ꯃꯆꯦꯗ ꯑꯃꯨꯛ ꯖꯦꯀꯣꯕꯇ ꯑꯃꯨꯛ ꯌꯦꯡꯖꯩ ꯄꯥꯏꯌꯣ ꯂꯥꯎ ꯑꯝꯇ ꯇꯣꯟ ꯁꯥꯎꯅꯤꯡꯅ ꯐꯣꯟꯗꯨ ꯇꯥꯞꯄꯥꯏ ꯍꯜꯂꯣ ꯔꯣꯖꯔꯅ ꯇꯣꯟ ꯀꯩꯅꯣ ꯖꯦꯀꯣꯕꯅ ꯍꯥꯏꯁꯦ ꯆꯨꯝꯃꯕꯣ ꯁꯥꯔ ꯃꯍꯤꯝꯗ ꯑꯝꯇ ꯄꯥꯎ ꯄꯤꯕꯤꯈꯣ ꯑꯉꯥꯎꯕ ꯑꯃ ꯅꯥꯟꯊꯣꯔꯛꯑꯦꯅ ꯔꯣꯖꯔ ꯍꯧꯈꯩ ꯅꯣꯛꯊꯣꯔꯛꯏ ꯖꯦꯀꯣꯕ ꯆꯥꯛꯇꯨ ꯁꯥꯏꯅ ꯁꯥꯎꯔꯒ ꯅꯪ ꯑꯩꯅ ꯐꯥꯔꯒ ꯄꯨꯔꯗꯤ ꯇꯣꯟꯁꯨ ꯐꯣꯟꯗ ꯁꯠ ꯊꯝꯂꯒ ꯆꯥꯕ ꯂꯣꯏꯔꯒ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕꯤꯒꯅꯨ ꯅꯣꯛꯅꯕꯤꯅꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯅꯪꯕꯨꯗꯤ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯐꯩ ꯑꯩꯗꯤ ꯏꯀꯥꯏꯖꯩ ꯖꯦꯀꯣꯕꯅ ꯑꯩꯗꯤ ꯄꯣꯊꯥ ꯆꯥꯈꯤꯗꯧꯔꯤ ꯅꯍꯥꯟꯃꯨꯛ ꯆꯨꯞꯄꯗꯣ ꯀꯩ ꯀꯧꯒꯦ ꯇꯣꯟ ꯁꯥꯎꯔꯒ ꯀꯩꯅꯣ ꯆꯨꯞꯄ ꯍꯥꯏꯗꯤ ꯍꯥ ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯀꯔꯤꯅꯣ ꯑꯃ ꯆꯨꯞꯄꯗꯣ ꯅꯪꯅ ꯊꯣꯡꯂꯒ ꯄꯨꯊꯣꯔꯛꯄꯗꯣ ꯑꯗ ꯑꯩꯅ ꯍꯥꯕꯗꯣ ꯑꯕꯥꯁ ꯅꯣꯛꯂꯒ ꯌꯥꯝꯕꯣ ꯊꯔꯣꯏ ꯀꯧꯕꯅꯦ ꯑꯣ ꯃꯥꯅꯦ ꯊꯔꯣꯏ ꯍꯥꯏꯕ ꯑꯗꯨ ꯆꯥꯒꯦ ꯇꯣꯟꯁꯨ ꯍꯧꯖꯤꯛꯇꯗꯤ ꯏꯀꯥꯏꯔꯛꯏ ꯏꯀꯥꯏ ꯈꯥꯡꯂꯒ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯊꯣꯡꯗꯦ ꯑꯕꯥꯁꯅ ꯏꯄꯪ ꯄꯪꯈꯩ ꯏꯃꯥꯅ ꯉꯁꯥꯏꯅ ꯀꯥꯝꯈ꯭ꯔꯕꯅꯦ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯇꯣꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯕꯥꯁ ꯑꯁ ꯈꯪꯉꯦ ꯖꯦꯀꯣꯕꯅ ꯑꯣꯏ ꯀꯨꯛ ꯅꯨꯄꯤ ꯄꯨꯊꯣꯔꯣ ꯆꯠꯂꯣ ꯑꯣ ꯂꯣꯏꯗ꯭ꯔꯤꯌꯦ ꯑꯣ ꯑꯗꯨꯗꯤ ꯉꯥꯏꯔꯒꯦ ꯄꯨꯡꯁꯦ 9 ꯇꯥꯗꯣꯔꯦ ꯅꯌꯨꯝꯗ ꯆꯠꯂꯣ ꯁꯨꯇꯤꯡ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯃꯋꯥ ꯂꯧꯗꯦꯗ ꯁꯨꯇꯤꯡꯒ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯔ ꯂꯣꯏꯔꯦ ꯐꯔꯦ ꯀꯩꯅꯣ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ ꯁꯪꯉꯦ ꯀꯩꯅꯣ ꯁꯨꯇꯤꯡ ꯆꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯅꯤ ꯗꯦꯠ ꯆꯠꯇꯣꯏꯅꯦ ꯑꯗꯨꯏꯅꯦ ꯑꯌꯨꯛꯇ ꯂꯥꯛꯏꯁꯦ ꯏꯁ ꯐꯥꯒꯤꯔꯥ ꯀꯔꯤ ꯗꯦꯠ ꯆꯠꯄ ꯆꯠꯂꯨꯔꯣ ꯅꯇꯣꯝꯇ ꯁ꯭ꯋꯥꯏꯗ ꯀꯣꯛ ꯆꯥꯛꯄꯤꯔꯛꯀꯅꯨ ꯅꯌꯨꯝꯗ ꯆꯥꯛꯂꯨꯁꯣ ꯖꯦꯀꯣꯕ ꯇꯣꯟꯒꯤ ꯃꯧꯄ꯭ꯋꯥ ꯂꯩꯕꯗꯨꯗ ꯁꯥꯎꯔꯨ ꯌꯥꯗꯕꯒꯤ ꯅꯣꯛꯁꯤꯟꯅꯩ ꯑꯣꯏ ꯕꯣꯏ ꯅꯪ ꯃꯤꯡ ꯑꯕꯥꯁ ꯃꯤꯌꯥꯝꯕꯨ ꯑꯣ ꯑꯗꯣ ꯅꯣꯏ ꯆꯦꯁꯦ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯣ ꯀꯣꯏꯗꯦꯗ ꯑꯣ ꯀꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯇꯣꯞꯄ ꯀꯣꯏꯒꯦꯔꯥ ꯄꯥꯝꯅꯒꯦꯔꯥ ꯉꯥꯎꯅꯒꯦꯔꯥ ꯆꯥꯛꯅꯒꯦꯔꯥ ꯂꯧꯕꯗꯤ ꯑꯩꯅ ꯂꯧꯔꯅꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯦꯝꯆꯥꯗꯤ ꯉꯥꯡꯅꯔꯤ ꯁꯛꯅꯔꯤ ꯃꯌꯥꯝꯗꯨ ꯊꯣꯡ ꯊꯥꯛꯄꯒꯤ ꯃꯈꯣꯜ ꯃꯌꯥꯝꯗꯨꯅ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯍꯟꯈꯤꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯖꯦꯀꯣꯕꯅꯤ ꯊꯔꯣꯏ ꯊꯣꯡꯕ ꯉꯥꯏꯗꯨꯅ ꯂꯩ ꯇꯣꯟꯅ ꯑꯍꯥꯎꯕ ꯍꯥꯎꯇꯕ ꯊꯔꯣꯏꯁꯦ
ꯁꯁꯂꯣꯏꯁꯤꯂꯁꯤꯃ ꯃꯦꯝ ꯆꯥꯅ ꯏꯍꯦ ꯊꯔꯣꯏ ꯊꯣꯡꯕꯕꯨ ꯄꯪꯊꯣꯡꯗ ꯊꯣꯡꯖꯤꯟ ꯌꯥꯕ ꯅꯠꯇꯦꯅꯦ ꯕꯦꯝꯃ ꯑꯣ ꯈꯪꯉꯦ ꯑꯗꯨ ꯉꯁꯤꯗꯤ ꯁꯁꯂꯣꯏꯁꯤꯟꯈ꯭ꯔꯁꯦ ꯍꯥꯏꯕꯅꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯊꯦꯡꯂꯕꯣ ꯍꯣꯏ ꯑꯩꯃ ꯑꯗꯨ ꯑꯣꯏꯔꯛꯀꯅ ꯆꯥꯛꯁꯤ ꯈꯔ ꯆꯥꯔꯒ ꯆꯠꯈ꯭ꯔꯣꯗꯅ ꯇꯣꯟ ꯀꯔꯤꯃꯇ ꯈꯨꯝꯗꯦ ꯃꯩꯗꯨ ꯕ꯭ꯔꯪ ꯕ꯭ꯔꯪ ꯊꯥꯔꯒ ꯊꯔꯣꯏꯗꯨ ꯊꯣꯡꯉꯝꯃꯤ ꯃꯇꯣꯝꯇ ꯃꯔꯨꯝ ꯃꯔꯨꯝꯁꯨ ꯁꯣꯟꯖꯩ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯣꯏꯔꯥ ꯑꯩꯈꯣꯏ ꯍꯣꯇꯦꯜꯅꯤ ꯀꯨꯁꯤꯅꯤ ꯁꯠ ꯄꯤꯖꯔꯒ ꯆꯠꯍꯟꯗ꯭ꯔꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯔꯛꯀꯗꯣꯔꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯣꯟ ꯊꯔꯣꯏꯗꯨ ꯇꯦꯡꯀꯣꯠ ꯑꯃꯗ ꯍꯥꯞꯄꯒ ꯄꯨꯊꯣꯔꯛꯏ ꯁꯦ ꯁꯤ ꯆꯥꯔꯣ ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯖꯦꯀꯣꯕꯅ ꯀꯁꯇꯃꯔꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯣ ꯅꯪ ꯂꯩꯕꯁꯦ ꯕꯤꯕꯨꯂꯥ ꯌꯥꯝ ꯆꯨꯏꯌꯦ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯁꯨ ꯉꯥꯎꯗ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯨ ꯇꯥꯗ ꯎꯁꯤꯠꯇꯕꯅ ꯀꯜꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯣꯟꯗꯥꯅ ꯐꯖꯗ꯭ꯔꯤꯕ ꯁꯛꯅ ꯀꯥꯏꯕ ꯅꯨꯄꯥ ꯑꯅꯤ ꯆꯪꯂꯛꯀꯦ ꯇꯧꯕꯒ ꯑꯕꯥꯁꯅ ꯀꯩꯝꯇ ꯂꯣꯏꯗ꯭ꯔꯤꯌꯦ ꯅꯨꯄꯥꯗꯨꯅ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯦ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯇꯣꯟꯅ ꯀꯩꯅꯣ ꯑꯕꯥꯁ ꯃꯤ ꯂꯥꯛꯑꯒ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯤꯗꯤ ꯖꯦꯀꯣꯕꯅ ꯁꯠꯈꯨꯝꯂꯛꯏ ꯑꯩꯅ ꯍꯥꯏꯔꯤꯅꯦ ꯑꯣꯍꯣ ꯏꯐꯥꯁꯤ ꯅꯪꯒꯤ ꯃꯤꯠꯇ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯅ ꯎꯔꯕꯣ ꯑꯕꯥꯁꯅ ꯌꯥꯝꯕꯨꯡ ꯖꯦꯀꯣꯕꯀꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯈꯨꯡꯎꯞꯐꯥꯎ ꯁꯦꯡꯖꯔꯒꯦ ꯍꯥꯏꯔꯤꯕꯅꯦ ꯖꯦꯀꯣꯕꯅ ꯏꯁꯦꯟꯗꯗꯤ ꯀꯩꯗꯧ ꯈꯣꯡꯎꯞ ꯁꯦꯡꯍꯟꯗꯣꯏꯅꯣ ꯅꯕꯥꯏꯅ ꯏꯁꯦꯟꯒꯤ ꯅꯩꯔꯛꯄꯗꯤ ꯌꯦꯡꯉꯣ ꯌꯥꯝ ꯋꯥꯔꯦꯀꯣ ꯆꯥꯗꯧꯕ ꯆꯥꯔꯒ ꯂꯦꯡꯕꯤꯈ꯭ꯔꯣ ꯅꯣꯏ ꯄꯂꯦꯝꯅ ꯎꯈ꯭ꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯗꯁꯥ ꯇꯥꯅꯤꯌꯦ ꯃꯁꯥꯏ ꯈꯔ ꯁꯥꯊꯤꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯣꯏ ꯊꯤꯡꯖꯤꯜꯂꯛꯑꯁꯨ ꯂꯝ ꯑꯌꯥꯝꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯑꯃ ꯂꯩ ꯖꯣꯟ ꯋꯥꯔꯤ ꯕꯦꯕꯤ ꯇꯣꯟꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯥꯟꯅꯔꯨ ꯌꯥꯗꯕꯒꯤ ꯆꯥꯔꯤꯗꯣ ꯐꯝꯂꯒ ꯁꯪꯕꯤꯔꯝꯃꯤ ꯉꯁꯤꯗꯤ ꯍꯥꯎꯕ ꯈꯔ ꯋꯥꯠꯂꯤ ꯀꯩꯅꯣ ꯅꯁꯛꯇꯨ ꯅꯨꯡꯁꯤꯗꯕꯒꯤ ꯍꯥꯎꯇꯅ ꯊꯣꯡꯂꯤꯕꯅꯦ ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤꯔꯀꯥꯟꯗ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯁꯠ ꯁꯠ ꯆꯥꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯑꯩ ꯄꯪꯇꯥꯅ ꯇꯥꯜꯂꯤꯁꯤꯕꯣ ꯏ ꯀꯥꯔꯛꯇꯅ ꯁꯨꯛꯍꯟꯍꯟꯖꯔꯣꯏ ꯁꯣꯝꯗꯅ ꯔꯥꯅꯤꯅ ꯔꯣꯖꯔꯗ ꯀꯣꯜ ꯇꯧꯔꯛꯏ ꯉꯁꯥꯏꯅ ꯂꯤꯅ ꯇꯧꯔꯛꯄꯅꯤ ꯖꯦꯀꯣꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯔꯣꯖꯔꯅ ꯏꯃꯥꯁꯤ ꯔꯥꯅꯤꯅ ꯖꯦꯀꯣꯕ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯔꯣꯖꯔꯁꯨ ꯃꯇꯥꯡꯅ ꯌꯥꯗꯕꯒꯤ ꯂꯩꯌꯦ ꯉꯔꯥꯡꯗꯒꯤ ꯀꯔꯤꯃꯠꯇ ꯆꯥꯗ꯭ꯔꯤꯕꯅꯤ ꯀꯩꯒꯤ ꯆꯥꯈ꯭ꯔꯒꯦ ꯕ꯭ꯔꯦꯛꯐꯥꯁט ꯄꯤꯖꯈ꯭ꯔꯦ ꯆꯥꯛꯁꯨ ꯁꯤꯗ ꯆꯥꯔꯅꯤ ꯍꯥꯏꯌꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯔꯣꯖꯔꯅ ꯍꯥꯏꯕꯗꯨ ꯊꯥꯖꯔꯗꯨꯅ ꯔꯥꯅꯤꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯔꯥꯅꯤꯅ ꯀꯅꯥ ꯂꯩ ꯅꯨꯄꯥ ꯑꯃꯅ ꯃꯦꯗꯥꯝ ꯀꯨꯛ ꯑꯣꯏꯕꯤ ꯇꯣꯟ ꯍꯥꯏꯗꯨꯒꯤ ꯃꯌꯨꯝ ꯀꯗꯥꯏꯗꯒꯤꯅꯣ ꯗꯥꯏꯔꯦꯛ ꯊꯤꯒꯠꯂꯨ ꯐꯣꯟꯅꯤ ꯃꯦꯗꯥꯝ ꯖꯥꯇꯤꯁꯨ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯇꯥꯔꯗꯨꯅ ꯏꯃꯧꯁꯅꯥ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯃꯥꯁꯤ ꯏꯃꯧꯁꯅꯥ ꯏꯁꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯊꯕꯛꯀꯗꯤ ꯇꯧꯅꯨꯀꯣ ꯀꯥꯎꯔꯕ ꯏꯃꯥꯁꯤ ꯃꯇꯝ ꯑꯃꯗ ꯏꯃꯥꯁꯤꯅ ꯑꯩ ꯄꯥꯝꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯨꯄꯥꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯑꯊꯨꯕꯤꯗ ꯂꯨꯍꯣꯡꯈꯤꯕꯗꯣ ꯏꯃꯧꯁꯅꯥ ꯍꯧꯖꯤꯛꯇꯗ ꯏꯃꯥꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯋꯥꯅꯤ ꯊꯥꯏꯅꯗꯤ ꯐꯣꯔꯦꯟ ꯅꯨꯡꯉꯣꯟꯅꯤ ꯍꯥꯏꯗꯨꯅ ꯄꯥꯝꯈꯤꯗꯦ ꯌꯥꯈꯤꯗꯦ ꯅꯨꯡꯁꯤꯈꯤꯗꯦ ꯑꯩꯁꯨ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯅꯤꯉꯣꯜ ꯑꯃꯒꯨꯝꯅ ꯂꯣꯜꯂꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯄꯨꯝꯅꯃꯛꯁꯦ ꯍꯩꯅꯕ ꯇꯝꯈꯤꯕꯅꯤ ꯍꯣꯠꯅꯈꯤꯕꯅꯤ ꯑꯩꯅꯗꯗꯤ ꯂꯥꯜꯂꯔꯣꯏ ꯈꯜꯂꯒ ꯄꯥꯕꯨꯡꯒꯤ ꯏꯃꯥꯁꯤꯒꯅ ꯊꯤꯅ ꯆꯩꯔ ꯐꯥꯎꯕ ꯆꯤꯟ ꯈꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯠꯅ ꯐꯥꯎ ꯌꯦꯡꯈꯤꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯑꯍꯜ ꯑꯣꯏꯔꯦ ꯃꯇꯝ ꯂꯣꯏꯔꯦ ꯏꯃꯥꯁꯤꯅ ꯑꯩ ꯅꯨꯡꯁꯤꯗꯕ ꯄꯥꯝꯈꯤꯗꯕ ꯑꯗꯨꯝꯅ ꯂꯥꯏꯔ ꯆꯤꯗꯠꯅꯕꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯀꯨꯛ ꯑꯣꯏꯕꯤ ꯅꯁꯨꯗꯣ ꯄꯥꯝꯗꯤꯌꯦ ꯐꯅ ꯐꯖꯔꯁꯨ ꯑꯩꯅ ꯃꯗꯣ ꯏꯃꯧ ꯑꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏ ꯖꯥꯇꯤꯅ ꯍꯌꯨꯝ ꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯒ ꯏꯃꯧꯁꯅꯥ ꯅꯪꯒꯤ ꯃꯇꯧꯁꯤꯒ ꯏꯃꯥꯁꯤꯒꯤ ꯋꯥꯗꯤ
imung lanjau thokhalakano isu sanana pamkhiba phot amata lemna thadribani noi ni hena magi sare maching khangiduni noi ni yaning de na hek muknarubada noi dani na chawiba phangloidaba simadi ima sinhaivige jati adu haramnaga mapana tapna thokre rani sauraga haujitada ahal oiraklaga pharakpaga sari noi lodana aisu bet on doribani yaroi aine yaro haidi yaroi aigi ichani aine haiba soidin ingani aine them nodana ichabu wargani somdana roger do omuksu jacob to call dori kidorge chakachakut phone dori sibo kolok pro chak pro bye noi mana nang sida lebra hangi aine lay breakfast akre chak sa din hai kibani oh adu already good bye you man never tawro shooting later play kino ton wesidage adum chakra dawni ton de ge mayam leivini koino ton su shooting chatlira yabu yabirakpra kaido yaroi dino ai jacob ne hai awabani pa namma sukta duga maching duga ton do ina dasata jani ko shia hai ibo noi na masni chapmani fatte bai wadi anima amane oda yumda chalu khodana kuiduk chatoino nang bodiga somte yaudina chatlidubo manipur gi irang mata siga yam free obesu pangano cheksilo koisidore ke dorage ai film de hero kumbaduda nangi wakhal dana sada matam pumbada hero ni khanjairo no moi maru amatang panbada hingloi kawano nate ai bukanana kai marangi fadorige watorige nanu wabirisiba nangde manipur gi irangse amta khangloi noi mungi irang pho khangdaba nangna manipur gi ri kamaina khanglune oi khabai che ko kyoza ai ton ga dum lage makoi siloina adala haibio ton buri do kai ginu habane nang ke helira yam khangina kai do khangoi dino ton makeup su tamane nang di huya ngawa sadana queen ina leraba nang chakra chae bom jabanina ada aujipudi nang koi jawo lawde aina lorni nang gishana popo aina mulaga aigi ori bai ngondesu singerira no punoke sudi sahib chandan chidi asengbuda mutong phunarati nang yam chimpop niko nang ga restaurant oibase boring yam chui fugaineraga inimi orse ai ne no wari nang ga loine base anyway tonde aigine bye namang da fokhalurno taibang da dilayadana mapuk chama dasu hopeless or to goodbye ani do maya higat laga phone da thamna kre haujipudi animak pamjarasu phagi chukai taraga tokchari tungda kai orkani haibadi animak na khangjaba nate ngihaki matung tonsu tomga fawfawnarami Jacobsu director duda ton gala age harami ton dress extra for padu hongdolaga tholai Jacob na lorba ton pairapna chalslo pungse tarata dori nang leibase hotel positre Jacob na wallet gi 10k loktholaga table du thammi ton di hana thokhrabani na uhodre Jacob ne chalamdai da Avas, paisa sida lere, sangbi bagi, thank you. Avas nok mi, welcome yang bong. No, call me bye. Hoi bye. Kono muk theng narse, chalu kige ka. Hoi bye. Ado, nana koi dagi pam jaba, bite or bullet kremba. Ibai, bullet pudi pame. Ado, imaga cheton gana yaroi, heart ki harkani. Makoina lay dong nati kaino aina lay thadoni okay chalukige ka hoi bye Jacob somu marks tok shilaga chatkre gari pak yawuda to lerim dabagi kuinging lami koi di chukurjana machina phone de loktok laga call tawrami ton usitana lak to bulaw
ꯇꯝꯃꯒ ꯆꯠꯂꯦ ꯖꯦꯀꯣꯕ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗꯣ ꯐꯥꯊꯔꯒ ꯂꯦꯝꯅ ꯑꯣ ꯅꯇꯩꯒ ꯑꯣꯏꯅ ꯆꯠꯂꯕ ꯗꯥꯔꯂꯤꯡ ꯅꯪꯁꯤꯗꯤ ꯉꯥꯡꯅꯕ ꯋꯥꯏꯍꯦ ꯅꯀꯣꯛꯀ ꯈꯨꯝꯃꯨꯀꯣ ꯑꯃꯨꯛ ꯀꯥꯎꯅꯤ ꯂꯥꯛꯑꯒꯦ